सेकंड टाइम मैंने 90 में मिस किया था पता नहीं मिस नहीं होना चाहिए again start दिमाग खबर कर 27 Hello guys, I'm here in Bangalore International Airport. Koi team moina itare team moina Bangalore to Delhi, Delhi to Istanbul, Istanbul to Antalya da chatkadabane. Do koina chatui journey je Delhi to Istanbul na 7 hours sumaina change duga Turkey daina Antalya boktana pungani makhai dumaina change. Original है भाई. हाय International Airport ayamba manungsida ko khoigi dress makeup adagide khoi perfume atop amam legre ko luxury gi oiba chiguma item mayam je manungsida loina marang kaina fangi mall dagi hena fangi aitare International Airport manungsida yengbada loina fazai loina pame pesa bu yauradi shar lening do loina leiba yare mafam sidagi yumda jo he wai sabada hapsan yai ꯃꯌꯥꯝꯁꯤ ꯂꯣꯏ ꯋꯥꯔꯦ ꯑꯩꯁꯨ ꯋꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯍꯤꯡꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯖꯤꯝ ꯇꯧꯔꯨꯔꯒ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯁꯦ ꯐꯣꯟ ꯃꯦꯠꯄꯋꯣ ꯆꯥꯅꯕꯋꯣ ꯍꯤꯞꯅꯕꯋꯣ ꯂꯣꯛ ꯊꯨꯡꯕꯁꯨ ꯌꯥꯎꯅꯔꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯂꯣꯛ ꯊꯨꯡꯉꯤ ꯂꯥꯏꯍꯧ ꯇꯧꯕ ꯑꯇꯣꯞꯄ ꯌꯥꯎꯔꯦ ꯂꯥꯏꯍꯧꯃꯛꯇꯤ ꯌꯥꯎꯗ꯭ꯔꯤ ꯑꯩꯅ ꯐꯣꯟ ꯂꯣꯏ ꯃꯦꯠ ꯂꯩꯅꯩꯒ ꯑꯍꯤꯡꯁꯤꯗ ꯆꯥꯛ ꯂꯥꯡꯈꯠꯂꯛꯑꯦ ꯁꯤꯁꯦ ꯑꯃ ꯆꯥꯁꯜꯂꯒꯦ ꯑꯩꯈꯣꯏꯗꯣ ꯗꯤꯜꯂꯤ ꯏꯌꯥꯔꯄꯣꯔꯠ ꯌꯧꯔꯦ ꯗꯤꯜꯂꯤꯗꯒꯤꯅ ꯏꯁꯇꯥꯟꯕꯨꯜ ꯑꯃꯨꯛ ꯆꯠꯂꯅꯤ ꯍꯧꯖꯤꯛ थैंक यू हम आपकी सुखद उड़ान की कामना करते हैं. उल्टा हेलो गाइस वेलकम टू वानथोई चैनल again start दिमाग खबर कर किसका दिमाग खराब कर रहा है अरे नहीं क्या बोलते हैं ना ऐसे फनी वाला डालेंगे तो अच्छा होगा ना इंडिया गोलकीपर नंबर 1 गोलकीपर है ना. और क्या कुछ बोलना है आपको? नहीं ये नंबर 1 गोलकीपर मैं नंबर 1 स्ट्राइकर कौन है? आप नंबर 1 डिफेंडर अच्छा दूर है Right side. Thank you.
ꯋꯥꯕ ꯑꯃ ꯌꯥꯎꯔꯝꯃꯦ ꯑꯗꯣ ꯂꯥꯛꯅꯔꯤꯅꯦ ꯃꯌꯥꯝ ꯆꯪꯉꯒ ꯄꯥꯏꯕ ꯍꯧꯕꯗ ꯉꯥꯏꯔꯤꯌꯦ ꯗꯦꯜꯂꯤꯗꯩꯅ ꯏꯁꯇꯥꯟꯕꯨꯜ ꯄꯥꯏꯗꯣꯏꯅꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯇꯪꯈꯥꯏꯁꯤꯒꯤ ꯃꯌꯥꯏꯐꯥꯎ ꯌꯧꯔꯝꯗꯦ ꯑꯩꯁꯦ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯈ꯭ꯋꯥꯡꯁꯨ ꯂꯣꯏ ꯅꯥꯔꯦ ꯑꯗꯨꯝ ꯐꯝ ꯂꯩꯕꯒꯤ ꯆꯥꯅꯕ ꯄꯨꯔꯛꯑꯝꯃꯦ ꯑꯗꯨ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯆꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯆꯥꯔꯒꯦꯅ ꯆꯥꯅꯕꯁꯦ ꯀꯩꯀꯩꯅꯣ ꯌꯦꯡꯉꯁꯦ ꯕꯇꯔ ꯍꯥꯞꯄꯦ ꯑꯗꯒꯤꯗꯤ ꯁꯪꯒꯣꯝ ꯃꯆꯥ ꯑꯃ ꯍꯥꯞꯄꯦ ꯄꯦꯀꯦꯠ ꯁ꯭ꯄꯨꯟ ꯌꯥꯎꯔꯦ ꯗ꯭ꯔꯥꯏ ꯕ꯭ꯔꯦꯗ ꯑꯃ ꯌꯥꯎꯔꯦ ꯑꯗꯒꯤꯗꯤ ꯁꯤꯁꯤꯅ ꯇꯟꯒꯤ ꯇꯥꯏꯞꯇ ꯑꯣꯏꯌꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯣꯞ ꯑꯣꯏꯌꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯁꯤꯅ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯒ ꯃꯔꯛꯀꯤꯁꯤꯅ ꯄꯥꯂꯛ ꯃꯣꯏ ꯃꯤꯛꯁ ꯇꯧꯕꯅꯦ ꯁꯤꯅ ꯊꯨꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯁꯅꯥꯅꯦ ꯊꯕꯤꯅꯦ ꯑꯩꯈꯣꯏꯁꯦ ꯐ꯭ꯂꯥꯏꯠ ꯃꯤꯁ ꯑꯣꯏꯗꯧꯕ ꯃꯥꯜꯂꯦ ꯃꯥꯏ ꯊꯣꯛꯄ ꯒꯦꯠ ꯅꯝꯕꯔꯁꯤꯗ ꯃꯥꯏ ꯊꯣꯛꯄꯅꯦꯕ ꯆꯦꯟꯅꯔꯤꯁꯦ ꯍꯧꯖꯤꯛ ꯅꯪꯗꯨꯅ ꯅꯪꯉꯣꯏꯗ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯌꯦꯡꯁꯦ ꯑꯗꯣ ꯐ꯭ꯂꯥꯏꯠꯇꯤ ꯃꯤꯁ ꯑꯣꯏꯔꯒ ꯂꯩꯔꯦ ꯐ꯭ꯂꯥꯏꯠ ꯂꯩꯔꯦ ꯀꯔꯝ ꯆꯠꯂꯤꯁꯦ ꯆꯨꯝꯗ꯭ꯔ ꯆꯠꯁꯤꯔꯥ ꯒꯦꯠꯇꯤ ꯂꯣꯟꯈ꯭ꯔꯦꯕꯁꯦ ꯑꯗꯣ ꯐ꯭ꯂꯥꯏꯠꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯁꯤ ꯇꯧꯔꯦ सेकंड टाइम अंडर 19 में मिस किया था ना अंडर 19 में बिरयानी खाने के चक्कर में मिस किया था फ्लाइट पता नहीं मिस नहीं होना चाहिए हमको तड़के जल्दी पहुंचना है उधर जाके सूप बना के पीना है अच्छा मिलता है अच्छा खाना अच्छा मिलता है खुद भी बना सकते हैं हम बालू बची खिले अरे खुद बना नजर नहीं कुछ खिलाए ये तो हम लोग नहीं जा रहे फिर मेरा बैग क्यों डाल रहे देखो मेरे डाल रहे मैं क्या खाई बोल ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐ꯭ꯂꯥꯏꯠ ꯅꯪꯗ꯭ꯔꯦ ꯑꯗꯣ ꯐ꯭ꯂꯥꯏꯠ ꯅꯪꯗꯕꯗꯣ ꯃꯣꯏꯅ ꯑꯃ ꯑꯦꯔꯦꯟꯖ ꯇꯧꯕꯤꯔꯦ ꯅꯦꯛꯁ ꯐ꯭ꯂꯥꯏꯠꯇ ꯆꯠꯂꯦ ꯏꯁꯇꯥꯟꯕꯨꯜ ꯇꯨ ꯇꯔꯀꯤꯐꯧꯅꯦ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯍꯧꯖꯤꯛ ꯆꯥꯅꯕ ꯄꯤꯔꯛꯑꯦ ꯇꯧꯔ ꯌꯦꯡꯕꯅꯦ ꯍꯥꯎꯔꯝꯃꯦ ꯌꯥꯝꯅ ꯁꯤꯁꯤꯗ ꯑꯩ ꯆꯥꯕꯗꯤ ꯉꯝꯗ꯭ꯔꯦ ꯁꯤꯁꯦ ꯃꯇꯠ ꯈꯛ ꯆꯥꯗ꯭ꯔꯦ ꯁꯪꯒꯣꯝ ꯑꯃ ꯂꯧꯔꯦ ꯁꯦꯝ ꯆꯥꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕ ꯂꯧꯔꯦ ꯑꯩꯁꯦ ꯍꯩ ꯀꯩꯀꯥ ꯊꯛꯄꯗ ꯅꯨꯡꯉꯥꯏꯇꯕꯩ ꯂꯣꯛ ꯈꯔ ꯆꯦꯜꯂꯦꯕ ꯑꯩꯁꯦ ꯍꯥꯎꯅ ꯆꯥꯏꯌꯦ ꯂꯣꯏꯅ ꯆꯥꯊꯣꯛꯑꯦ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯄꯦꯀꯦꯠꯁꯦ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯋꯥꯎ ꯃꯊꯛꯇꯒꯤ ꯌꯦꯡꯗꯕꯗ ꯃꯈꯥ ꯈꯨꯐꯖꯁꯦ ꯂꯩꯇ꯭ꯔꯦ ꯂꯥꯁꯇꯗꯤ ꯔꯨꯝ ꯌꯧꯔꯦ ꯔꯨꯝ ꯎꯕꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯋꯥꯕ ꯀꯣꯛꯇꯧ ꯃꯥꯜꯂꯦ ꯑꯗꯣ ꯃꯄꯥꯟꯗꯗꯤ ꯌꯥꯝꯅ ꯏꯪꯉꯦꯕꯀꯣ ꯃꯅꯨꯡꯁꯤꯗꯗꯤ ꯃꯣꯏꯅ ꯍꯤꯇꯔ ꯊꯥꯕꯤꯔꯝꯃꯦ ꯑꯗꯣ ꯌꯥꯝꯅ ꯊꯦꯡꯀ꯭ꯌꯨ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯪꯕꯗꯣ ꯆꯠ ꯆꯪ ꯁꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯁꯤꯅ ꯑꯩꯒꯤ ꯔꯨꯝꯅꯦ
ꯄꯥꯟ ꯈꯨꯐꯖꯁꯦ ꯊꯣꯡꯅꯥꯎ ꯍꯥꯏꯗꯣꯛꯄ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯁꯤꯠꯆꯜꯂꯛꯄꯅꯤꯅ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯑꯋꯥꯕꯒ ꯀꯥꯎꯕꯗꯧꯅ ꯇꯧꯏ ꯏꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯅꯦ ꯁꯤꯅ ꯃꯐꯝꯁꯦ ꯌꯥꯝꯅ ꯐꯖꯩꯌꯦ ꯌꯦꯡꯕꯗ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ